Online Manipuri numidangi pau mi ing tabiriba pumnamak puthoi laisrumna khurumjari ahanbada maroiba pau. Didi LICYPRY kanguzamdagi lokhojarake Kuki ngawre hana Biren Modi gi mayokta press release thado ambadu hojikna chahi 12 gi angang aigi mayokta oina press release thado oga leire single national media na moigi press release ki pau machet ama phongbi basu nate Manipur local media singna oina pau phongbi leire aina Kuki refugee ni hairuba Kuki kangbuna Moina te refugee di jomi ni haina sengdoragli jomi singna amok makoi refugee na te Kuki singni haina sengdoragli huran ba makokta na pipakle next Delhi gi Munir ka da laiba Kuki inpi office lauthong na ba India government na thabak paikhat pa hokre handa ki drone bombing da Kuki inpi gi khut chauna yawi hairi aduga mathang ke update asna hi khomba news te gilo khachege Manipuri Chief Minister N Biren Singh mathakta FIR pandun investigation sathanaba wakatlakhre da wire ko news outlet amana Chief Minister N Biren Singh audio clip aduga mari lenan wakat asi thagalakhibani ningsing ba yabadi Chief Minister gi maiki gi su da wire na sigba semsin sajin audio clips thagalakpagi action lokhatnaba wakat lakhiba laikhrabani makha tarakpada President rule Labour State amagi fibam da Manipur Lairi MP BIMOL Manipur thokli ba watho asi state subject ama oiraga su state ki head oiriba chief minister da kariguma makhal amatagi constitution na piba sakti leitabagum khudingmak center gi maya ka da chaliba simakna Manipur asi president rule Labour damdam amaga manaba fibam da lairi haina Inner Manipur parliamentary constituency gi MP Dr. Angomsa BIMOL akoi jamna phongdokhre Free Press Journal na lauba interview amada mathaki wafam asi phongdola duna MP BIMOL hai Manipur thokli ba tha tara manga helaglaba irang asibu lakshin naba hotnabada state lengana center gi yaka yengduna leidi home gi thabak su puriba chief minister amada piriba sakti pumnamak unconstitutional oiba mawongda center na supai pairaga makhogi dombina thinba maikai da chatli leiriba state lenga asina kariguma thabak amata mating leinaba tawba ngamdana leiri amaromda Manipur da mamang chahi gi me ahumdagi irang thorakpadagi irang asibu laksin nabani hadna central force personnel 60,000 Manipur da thajilaktuna leiri adubu asuk yamkhraba central force sing asi leina ngasi fawba irang asidi laksin bangamdana leiri central force na lan khambagi thabakta Kuki singda michang changbagum torokpana ngasi di mitei community na central force sing da thajaba lektabani haina su AK BIMOL na makhata na phongdoki Manipur thokli ba irang asi loisin hangi harabadi central government na pukchel sengna thabak tawba changi Prime Minister Narendra Modi na khudakta Manipur gi BJP lecturer ga meeting pangthokpaga loinana marai ani longdana lengakna thabak tawba changi masigi mathakta state police force ki hojik leiriba fibam asi restructure tawbaga loinana central agency singa khusamnana santi hanjilakna ba thabak sing lokhotpa ngamhangadabani rajniti gi thawinsin yauba demand khudimak reject tawgadabani masigi matangda lenga ki chap chaba firep leigadabani maroi be issue ama oriba illegal immigrant amadi drug trafficking ni thabak thingna ba honagadabani masi khakta da community marakta nungsinadaba asi hantahanba ngamgani loinana hojik khud thongna riba community anigi marakta leinariba wakhal tanadaba asi kohanbaga loinana santi purakpa ngamnaba hotnabada nakal anigi marakta wari sananaba civil society organization singna thodang loba darkar oi haina su MP Angomcha BIMOL akoi jamna phongdoki